ꯃꯤꯔꯣꯜꯂꯤꯉꯩꯗ ꯉꯥ ꯆꯥꯕꯅ ꯑꯉꯥꯡꯗ ꯑꯥꯖꯃꯥ ꯅꯥꯍꯟꯗꯦ꯫ ꯃꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯊꯥꯎ ꯊꯣꯛꯄ ꯉꯥ ꯆꯥꯔꯕꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗ ꯑꯥꯖꯃꯥ ꯑꯃꯗꯤ ꯑꯇꯩ ꯔꯦꯁꯄꯤꯔꯦꯇꯔꯤ ꯗꯤꯖꯤꯖꯀꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯍꯟꯊꯍꯜꯂꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯕ ꯇꯥꯔꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯜꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯏ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯊꯥ 6 ꯁꯨꯔꯛꯄꯗ ꯉꯥꯏꯔꯤꯉꯩꯗꯗꯤ ꯑꯦꯂꯔꯖꯤ ꯇꯧꯒꯟꯕ ꯑꯃꯁꯨꯡ ꯇꯧꯒꯟꯗꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅ ꯈꯦꯟꯅꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ 2.5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯔꯛꯄ ꯆꯤꯟꯖꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯟꯅꯕ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯣꯜꯂꯤꯉꯩꯗ ꯊꯥꯎ ꯊꯣꯛꯄ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯅꯨꯄꯤꯁꯤꯡꯅ ꯄꯣꯛꯄ ꯑꯉꯥꯡꯗꯤ ꯑꯥꯖꯃꯥ ꯅꯥꯕꯒꯤ ꯆꯥꯡ ꯅꯦꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯈꯣꯡ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯍꯛꯁꯦꯜꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯉꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯃꯈꯩ ꯀꯥꯟꯅꯕ ꯍꯦꯜꯂꯤ꯫ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯟꯅꯩ꯫ ꯃꯤꯑꯣꯏꯕꯗ ꯐꯦꯇꯤ ꯑꯦꯁꯤꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕꯅ ꯂꯩꯅꯥ ꯀꯌꯥ ꯄꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯦꯊꯦꯔꯣꯁꯀ꯭ꯂꯣꯔꯣꯁꯤꯁ ꯑꯃꯗꯤ ꯀ꯭ꯔꯣꯟꯁ ꯗꯤꯖꯤꯖꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯦ ꯍꯛꯆꯥꯡꯒꯤ ꯏꯗ ꯐꯦꯇꯤ ꯑꯦꯁꯤꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯈꯔꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯁꯥꯜꯃꯥꯜ 2ꯔꯛ ꯄꯤꯖꯔꯝꯃꯤ, ꯈꯔꯗꯅ ꯄꯤꯖꯔꯝꯗꯦ꯫ ꯁꯥꯜꯃꯥꯜ ꯍꯥꯏꯕꯁꯦ ꯊꯥꯎ ꯊꯣꯛꯄ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯥ 6 ꯁꯨꯔꯛꯄ ꯑꯃꯨꯛ ꯆꯍꯤ 2.5 ꯁꯨꯔꯛꯄꯗ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯝꯃꯤ꯫ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯡ ꯅꯥꯏꯅ ꯉꯥ ꯆꯥꯔꯛꯄ ꯅꯨꯄꯤꯅ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡ ꯑꯥꯖꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯟꯊꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯅꯨꯄꯤꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ ꯇꯥꯔꯕꯗꯤ ꯑꯥꯖꯃꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯋꯥꯡꯈꯠꯂꯛꯏ꯫ ꯅꯨꯄꯤꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕꯒ ꯑꯥꯖꯃꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯋꯥꯡꯈꯠꯂꯛꯄꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ ꯑꯃꯁꯨꯡ ꯄꯣꯂꯤꯁꯤꯁꯇꯤꯛ ꯑꯣꯚꯔꯤ ꯁꯤꯟꯗ꯭ꯔꯣꯝ (PCOS)ꯅ ꯅꯨꯄꯤꯗ ꯑꯥꯖꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯒꯠꯍꯜꯂꯤ꯫ PCOS ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕ ꯅꯨꯄꯤꯁꯤꯡ ꯑꯣꯚꯔꯤ ꯆꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯁꯣꯏꯕ, ꯀꯥ ꯍꯦꯟꯅ ꯃꯐꯝ ꯀꯌꯥꯗ ꯁꯝ ꯍꯧꯒꯠꯂꯛꯄ, ꯎꯔꯤꯡ ꯊꯨꯡꯕ, ꯃꯤꯔꯣꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯗꯥꯏꯕꯦꯇꯤꯁꯀꯤ ꯈꯨꯗꯣꯡꯊꯤꯕ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯃꯥꯌꯣꯛꯅꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯥꯖꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯪꯁꯀꯤ ꯅꯨꯡꯁꯤꯠ ꯎꯇꯣꯡꯗ ꯂꯣꯛ ꯇꯤꯟꯅ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯏ꯫ ꯊꯕꯥꯛ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯁꯥ ꯍꯣꯟꯕꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯊꯣꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯥꯖꯃꯥ ꯄꯦꯁꯦꯟꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄ ꯏꯟꯍꯦꯂꯔ ꯑꯃ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯄꯨꯏ꯫ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯑꯥꯖꯃꯥ ꯑꯦꯇꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯕ ꯅꯠꯇ꯭ꯔꯒ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯏꯟꯍꯦꯂꯔ ꯄꯨꯗꯕ ꯃꯇꯝꯗ ꯑꯥꯖꯃꯥ ꯑꯦꯇꯦꯛ ꯍꯧꯔꯛꯂꯕꯗꯤ ꯈꯛ ꯍꯤꯞꯊꯕꯤꯔꯣꯏꯗꯕꯅꯤ꯫ ꯆꯞ ꯇꯤꯡꯅ ꯐꯝꯂꯒ ꯇꯞꯅ ꯇꯞꯅ ꯅꯥꯇꯣꯜꯗ ꯁꯣꯔ ꯍꯣꯟꯖꯤꯜꯂꯒ ꯆꯤꯟꯗ ꯍꯣꯟꯗꯣꯛꯀꯗꯕꯅꯤ꯫ ꯍꯤꯞꯊꯔꯒꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯟꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯥꯈꯠꯂꯣꯏꯗꯕꯅꯤ꯫ ꯄꯥꯈꯠꯄ, ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯃꯈꯩ ꯅꯤꯡꯁꯥ ꯍꯣꯟꯕ ꯋꯥꯕꯁꯨ ꯍꯦꯟꯒꯅꯤ꯫ ꯑꯁꯥꯕ ꯀꯣꯐꯤ ꯀꯞ ꯑꯃ ꯊꯛꯆꯤꯜꯂꯒ ꯇꯞꯅ ꯑꯃꯁꯨꯡ ꯁꯥꯡꯅ ꯅꯤꯡꯁꯥ ꯍꯣꯟꯒꯗꯕꯅꯤ꯫ ꯀꯣꯐꯤꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯅꯨꯡꯁꯤꯠ ꯎꯇꯣꯡ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕ ꯃꯔꯝꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯐꯨꯜ ꯃꯔꯛꯇ ꯆꯠꯄ, ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ, ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯀꯦꯃꯤꯀꯦꯜꯁꯤꯡꯒꯤ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯑꯥꯖꯃꯥ ꯑꯦꯇꯦꯛ ꯍꯧꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕ ꯃꯐꯝꯗ ꯂꯩꯒꯗꯕꯅꯤ꯫ ꯏꯆꯥ ꯏꯁꯨꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯃꯥꯌꯣꯛꯅꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯡ ꯅꯥꯏꯅ ꯉꯥ ꯆꯥꯕ ꯃꯊꯧ ꯇꯥꯏ꯫